ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯆꯥꯗ꯭ꯔꯤꯕ ꯃꯊꯦꯜꯁꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯀꯣꯟꯅꯕ ꯂꯩꯔꯦ ꯃꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯕꯤ ꯑꯗꯩ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯗꯨꯒ ꯁꯤꯅ ꯀꯥꯡꯍꯧ ꯑꯃ ꯂꯩꯔꯦ ꯀꯥꯡꯍꯧꯁꯦ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯔꯗꯤ ꯎꯔꯦ ꯀꯥꯡꯍꯧ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯊꯕꯤ ꯑꯃ ꯂꯩꯔꯦ ꯇꯤꯜꯍꯧꯗꯤ ꯑꯗꯨꯝ ꯃꯄꯨꯝ ꯑꯣꯏꯅ ꯁꯥꯏꯗꯗ꯭ꯔꯣꯝꯅꯤꯀꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯅꯤ ꯇꯥꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒ ꯆꯥꯛꯁꯦ ꯁꯥꯔꯤꯍꯦ ꯃꯣꯔꯣꯛꯁꯦ 30-40ꯃꯨꯛ ꯁꯥꯏꯌꯦ 와 이거 먼저 넣어요 목장 물이 흘러오래 물을 간독가
ꯇꯧꯔꯒ ꯁꯥꯏꯠ ꯇꯧꯈ꯭ꯔꯦꯀꯣ